Ngarang April 18 social media Facebook ta saji ama hatpagi viral video amada yumfam oiduna Manipur ke Chief Minister and Biren Yauna Manipur Police ki makok thongba official singna hariba video adugi mari makhong tigat pa hokrai Housing miyam na kinaraba laina COVID-19 na maram oiduna lockdown amadi curfew thamkiba na maram oiraga Jiribamdagi Imphal da thabak suduna leiriba miyoi sing amadi Imphal da lairik tamduna leiriba miyoi singi awaba du poknaba haiduna Manipur Food Industries Corporation Limited ki Vice Chairman oibata natana BJP State ki Executive Member su oiriba Jiribam District ki Vidyanagar da laiba ke Sarat Kumar na ngasi gari ahumda miyoi kuntra mari Imphal gi wahingbam laikai dagi Jiribam tamna thakrai Imphal West Commando amade Imphal West Police Patrol Unit ki combined team amana ngasi laingak na thamliba lockdown asibu thugaiduna lambi da thoglakpa marks uptaba curfew pass yaudaba miyoi humfuro fagalaba matung City Police Station da sinakrai COVID-19 na maram oiduna awawa kaya nanglaba miyam da fanghanabagidamang Southern Evangelistic Fellowship na nungbagi mafam singda fangba yansang na piyawba punna truck mga ngasi UCM gi langkal pata laiba office ta ngasi kusinakray Southern Evangelistic Fellowship hariba si nungbada laiba church tara tareti apunba body amani loina na RNBA gi su unit amani Laiba asida thengnariba COVID-19 gi matangda lakliba May 3 dagi hauna Home Ministry na anauba chatna kanglon khara nauna lauthoklagani masida district kaya da hana lairamba atingba kaya komthoklaba yana laire hairi Home Ministry gi wangangloi amana hakibada anauba chatna kanglon sing athuba matamda lauthoklagani adumakpu hana laikhiba chatna kanglon sing adudi lockdown gi matam haibadi May 3 faudi chatna khigani